JIRIBAM गे 50-bedded hospital da Dr. MATIK CHANA LEITABA operation theater amadi ICU NINGTHINA THAMBIDABA gi mayokta MIYAM na CHATHARAKPA KHONGJANG NGASISU MAKHA CHATHARI tha asigi tara-taret Phaobagi Manung da MIYAM gi demand sing asi Thabakta Onthoktrabadi HENNA KANBA Khongjang Changsillagani HAINA District Hospital Monitoring Committee gi member PHANJOUBAM MANTESHORI na PHONGDORAKLI paumi singa unaba amada mahakna wafam asi phongdokladuna makhatana hai JIRIBAM gi amata ngairaba hospital asida Dr. Masing suna leitaba leifam thokpa facility sing suna leitaba amadi 50-bedded hospital ni hairaga phamung masing suna thambidaba asina miyamda chauna khudong chaduba mayok na hale hiram asigi matangda miyamna matam sangna khongjang changsinduna laklabasu mari leinaba singna tasinnadana leishiliba asi laibak thibani ngasi JIRIBAM gi miyamna taliba demand asi JIRIBAM khaktagi natte masina akoibada leminariba khudingma khudong chaba phangminnagadawribani maram aduna tha asigi tara-taret Phaobagi manungda miyam gi demand sing asi thabakta Onthoktrabadi tongan ba CSO amadi maira paibi loop singa pullaga henna kanba Khongjang Changsillagani hainasu mahakna makhatana phongdokhe Imphal da leiriba natraga head office health department na siguma JIRIBAM na si yengchen khamthoi adu masi yengchen biu haidana ikoi demand kaya tharai adu masi fawda pibidri loina na ikoi JIRIBAM da leiriba civil society organization singna chu asigumba warapa sing asi khangna tanjariba demand si group khrana tanjani haibagi wakholong khak leiba du ikoi nungai jade matik chana ikoi mahi phangri phawba demand sing pibidri phawba ikoi khongjang changthing jakini ngasi tang traum doi ni tang tret phau boi manungda karigumba ikoi demand sing ase pi deba targadi asidagi henna akan khongjang ma changthing gani